UKNA की अंगाम केदर अनि खुसु खुलाई का कोना न फारी नानचुचांगपु डिस्ट्रिक्ट की खेंगजंगखुल दगी UKNA की मेंबर ओइपा अंगा अनि मैगजीन का कोना ब AK राइफल्स अमा 7.62 mm की मरु तरागा नथोय मैगजीन का कोना ब 9 mm पिस्तौल अमा बाफेंग रेडियो शीट अमा मसम रॉयल इनफील्ड मोटरसाइकिल अमा का कोना ना फाबंग क्रियरी अतोपा पाव मदना मणिपुर पुलिस की थादुरप अतोप अपडेट अमदना हौखिबा अगस्त की तंग तरागनिथु इंग्लिशिंग अनि के कुन तरुक्ता मणिपुर पुलिस CRPF कोब्रा मसुम रफ की अपुन खुटपु अमना ऑपरेशन से थबा मतमदा जॉपी अमसुम खोरोग पेलेस्ता आर्म्स अमसुम एमुनेशन लोइना मिसलेनियस आइटम कया अमा हाइबदी .22 राइफल मैगजीन यावबा अमा सिंगल बैरल गन मंगा वाकी टोकी सेट मरी वाकी टोकी चार्जर तारुक लोइना 12 बोर कार्ट्रिज सामग यांखै की निपान MTK 6 तारुक यावना रिकवर तौब ngam हैरि मसिदना तन हाइरि सर्च ऑपरेशन सिदा जॉपी विलेज द लेबा मियो एनिमेसु फगत ngamkhri हाइरि मियो एसी हेनमिंग थांग हॉकिप को बसै कुंथ्रागा मत शुरबा मा अमसम जेमिलान किप केन चुबुक सै कुनगा मंगा शुरबा मियो एमनी हैना मणिपुर पुलिस तकी थदरको अपडेट अमदा पल्ली पार्लियामेंट की पुवारी अहानबोने लोकसभा बंदे मातरम सख्रे इंडिपेंडेंस डे की थौरम बंदे मातरम सोदन सकंगदब ओइरबदी महैरोई सिंह सरुक यादनबा नागा स्टूडेंट फेडरेशन खनख्री इंग्लिशिंग मगसमपन यांखैदगी मपुंग फाबा रिपब्लिक इंडिया की पार्लियामेंट की पुवारी अहानबोने ngarang lok sabha bu speaker om bilana saine da ezon tawdringa gi moinana sabha gi mifam hek horak ka bande matra mapung fan sakri mamang thagi kundagi sa tharaki bu lok sabha gi nungju mifam gi ngarang aroi bu numita prime minister narendra modi sabha si gi opposition leader rahul gandhi emas member kya na saru yaki raija sabha da national song si sakpaga loinana chairman ezon tokhi अनबयाबदी पार्लियामेंट पुवारी ओइनंगसी सभा अनिमक्त बंदे मातरम सखिबसी प्रेसिडेंट द्रौपदी मुर्मू बंदे मातरम लोगी मैखैदगिसु निंगथीजन ngaksenanaba legislation ayaba pikraba matung oirakhiba phibamni अमरोम थासी तरागा मंगार पांथोकदोरीब इंडिपेंडेंस डे की थोरमदा माहिरोई सिंगदा इसैसी सोयदना सकहनगदब ओइरबदी स्कूल की माहिरोई सिंग थोरम असि यौहलोइदबनि हैना नागा स्टूडेंट फेडरेशन NSF अमसुम आउट स्टूडेंट कॉन्फ्रेंस AKM न डायरेक्शन पिख्री NSF नंगा पिखिबा आइबा सिरोल अमदा फेडरेशन असि मखाद लैबा बॉडी अमसुम पुना समिनरिबा यूनिट सिंगा करिगुम नुमित असि ऑफिशियल ओइबा थौरमदा नेशनल सोंग असि सोइदना माहिरोइ सिंगदा सगनगदब ओइरबदी सरुक याहलोइदबनि हैना अकन वॉकम खनख्री NSF की मैकेदगिदी हौखिब जनवरी कुनगनि पानसु नेशनल सोंग असि तंगाई फदना सक्तब यादब ओहनबिगनो हैना मिनिस्ट्री ऑफ होम अफेयर्स ता हाइजखिब लैख्रबनि हैरि मणिपुर की ngमखै गे ताइनरिब तमु टाउनशिप की खंपत टाउन मेमा लानमी की खुबाम नुंगदा लेरि मेमार अमसु इंडिया की मरक्त लैरिब ngमखै परिंगदा मणिपुर गे ताइनरिब मेमार की सागांग रीजन की तमु टाउनशिप की खंपत टाउन मेमा लानमी की खुबाम नुंगदा मापुंग फाना थमंगमख्रि मतम कुइरबगी तुंगदा खंपत्ता सागांग रीजन एडमिनिस्ट्रेशन की थबक थौरम सिंग सलिब थासी की मंगा दिगे मोहन्ना पांगथोक हौख्रि खंपत टाउन असि जून कुन इंग्लिशिंग की कुन गतरुक्ता मेमा लानमीना मफम असिबु खुदुम चलकलिबा पीपल्स डिफेंस फोर्स PDF तगी नमदुन मुनखिबनि मेमा लानमीना मफम असि मखोगी खुबाम नुंगदा थमक गमलकपदगी किलोमीटर सामग कुंथ्रारम सांगबा कल्ले तमु हाईवे परिंग असिसु मेमा लानमीना कंट्रोल तौब ngमख्रि लंबी एसि इंडिया की ngमखैगे नकनबदगी लैबानी की मरक्त लालोन इथिक तौबदा ख्वाइदगी मरोइबा पांबै अम ओइरकलिबनि मेमा लानमी की लैंगा की मयुक्ता खुलाई पाइबसिंग अकनबा लान चथरकपदगी हाईवे एसि हौखिबा कुमजा इंग्लिशिंग अनिगा कुनगनि थोइदगी निंगथीजना थमलखिबनि मेमा लानमी ने PDF का अकन मलान सोना रगलबा मतुंगदा हाईवे परिंग असि फाउदना सलिबा खंपत टाउन बो PDF तगी मुनमंगम खिबनि फिबम असिदगी मेमा लानमी की इंजीनियर सिंग यूनिट सिंगना हौजी हाईवे परिंग असिदा PDF का लंथेंगनबदा अकाय तोय थोख्रबा असौब थोंग अहोम सेमजिन सजिनबगी थबक नेशनल यूनिटी गवर्नमेंट NUG की मखार सथरकली हाईवे असिना म्यांमार की मैकेदगी इंडिया की सरुकता मणिपुर मोरे तमना ललोन इथि की पोट चै सिंग पुसिलकपदा मरु एबा लंबी अम ओइरिबनि
lambi asi फावरगे किलोमीटर लिसिंग अमग समरी रोम सांगलिब इंडिया म्यांमार थाईलैंड ट्राइलेटरल IMTT हाईवे समनालिबनी लंबी एसिना सेंट्रल म्यांमार फावरगे थाईलैंड की मेसोट का मोरेग समनालिबनी हरी जेरीदगी गाड़ी समरी के कुनग मरी संगलखरी लंबी द लेरंब चहुंग मार्फुग मथोइना थुंगलखरी नेशनल हाईवे कुंथ्राग तरेट इम्फाल जिरीबम लंबी द मतम कुइना पल्लग लेरंब गाड़ी सिंह सिक्योरिटी नंगाक शेलग मसिंग हेंगना पुशिलक पोखरी CRPF की कंपनी अनि नंगाक शेलग पुना गाड़ी समरी के कुनग मरी जिरीबम दगी इम्फाल तमना ngarang ayuk संगलखी इम्फाल तमना संगलखिब गाड़ी सिंह अदुगी मनुंगना थाव अमसुम LPG टैंकर कुनग मरी अमसुम पोसै थना यावब ट्रक समरी यावरी ट्रांसपोर्टर एंड ड्राइवर्स काउंसिल TDC की माइकई की हौजिक नेशनल हाईवे कुंथ्राग तरेट इम्फाल जिरीबम लंबी पल्लग लेरिब गाड़ी सिंह अथुबदा इम्फाल तमना पुशिलक्तब तारबदी गाड़ी सिंह सिक्योरिटी यावदब निथोकाब नुमितगी थौजिलगलगनि हाइना लौथोखिब मतुंगदा लेंगाना ngasiदगी गाड़ी सिंह मसिंग हेंगना पुशिलक हौरखिबनि हानदी नोंगमद सिक्योरिटी कन्वोय अनीना यामलबदा गाड़ी चाहुमदगी हेना पुरक्तबनि अदुमैनमक TDC na makoigi khongjang laukthokhiba adudagi lengana lokholakpa khongthangda ngasidagi gari masing hena purakpa haurakpane hari TDC gi president Hizam Ranjana Paumising hai TDC na lamdam sigi miyam gi interest ta masum lambi da pallaga lairiba driver singi awabi yenglaga thamkhiba wafam lengak na tabiri adomaina ma hausuk national highway kuntraga teret asigi phibam phatabana gari sing asi sanglakpada sauna khudong sadaba mayoknaraga lairi lamdam asida tangai fadaba polam sing phanglaktaba amasung potchai mamalwang khalakliba sigi taxa asi NHITCL na pugadabani makoina matam sana lambi asi semjindaba amasung lambi sembada quality control tawdabana asi thuanbani hari haukiba numi kharani asi nong sudrabasu NHITCL na phibam soklaba lambi sing war footing da sem sajinbagi mami uti lambi sembada sangba masak mathum sing haujing nong sudringe sida paisinduna thamna bokhonati hainasu waral sikhi lambi asida driver sing amasum security sing wahaliba loinana matam sana gari sing matam sana lamthungpham sing yawba ngamhandaba pot tangba amasum phangdaba yesigi taxa NHITCL na pupham thu eki lambi semagi mahutta NHITCL na excavator thambaga lambi da lakpa gari sing hanna bohonaduna lairi masinadi haujik lambi asigi oiriba phiba masigi waroisin oibi yare manipur lengang na NHITCL ki mathakta miyeng sangduna lambi phatriba mafam sing nong sudringe sida war footing na semjin handuna jiri bamdagi gari sing lakpada masung gari sing ngak sheliba security personnel sing satok sen tawda apan bata wandana bathabak lokat piyo hai ngarang security na ngak shelaga gari sing jiri bamdagi masing yamna sanglakrabasu ngasi imphal dagi sakhiba ahangba gari sani ga humdraga mathoi ngak shelaga pukiba escort team adu lambi phatabana jiri bam yauksin mangam kidra hari mara asida haukiba August taraga mathoi jiri bamdagi sanglakhiba gari sahunga marfuga mathoi si numitang wairam imphal da thunglakri hari economic blockage tharingai sarakta Assam Arunachal ngamkai paring da khatna saina bathokri blank fire tawduna tankhaikhri Assam da leiba tuan group sing economic blockage ki khongjing sa tharingai sarakta Assam amadi Arunachal Pradesh ki ngamkai paring da leiba Assam gi Dhemaji district state ani gi oiba miyoi nakpak lemna duna khatna saina bagi thaudok thokpadagi Arunachal Police na nungway round ahung kapthok tuna tan khai Assam lenga ki makok thungpu official amana phongdok khibada takam missing porin kebang TMPK amadi local group singa kusamna duna shila pathar leba likapli entry point economic blockade ki khungjang sang silingai Arunachal Pradesh thangba mai kai rom digi miyoi kharana economic blockade ki khungjang sang siliba khungjang loising ki mathakta nung thajinduna attack sa tharakhi nung thajinduna attack sa tharakpa adu da Assam gi miyoi khra pandun asu opar nakhi tungdana kalani gi marakta yamna sauna khana saina bagi thawdok thokhi nakalani gi marakta khana saina bagi thawdo du laksinduna makhata na pamda thawdo wathok sing thoktana ba Arunachal Pradesh Police sing nungmai ron ahom blank fire tawduna tan khaina bo khona bagi mami uba phangki haina phungdokli panbayabadi haukiba yumsakation numitagi hauduna Arunachal Pradesh amadi Assam gi ngamkai paringda lamgi wahauda hingsa gi thoktok thokpagi security personnel kaya mafam asida deploy tawduna lakli
Mizoram methamphetamine trafficking की केस का मरी लेना NIA ना थी बहुम की थबक सतखरी हाउ की ब्रसाई इंग्लिशिंगनी का कुनगा मरी की नवेंबर थारा म्यांमार की लाख ही की सिक्योरिटी फोर्स ना बे ऑफ बंगाल की बैरन आइसलैंड मनाक्त की सौरांग लुपा करोड़ क्या की सेंफम ओइगदवा सिंथेटिक ड्रग केजी तरुक फाखिबा थौदोदुगी मतंगदा NIA ना सथरखिबा इंटरनेशनल मेथाम्फेटामाइन ट्रैफिकिंग केस का मरी लेना National Investigation Agency NIA na ngarang Mizoram ki tuan mafam mangara thibuhum ki thabuk sa takhri NIA na thibuhum ki thabuk sa thaba adu Mizoram ki samphai amadi Aizol ki lupa lakh 22.38 amadi 20.73 case oina recover tawba ngamba ki mathakta tuan ba digital device kya su recover takhri NIA ki maikedi ki recover tawba ngamla ba digital device ngadu international methamphetamine trafficking network ta sizinaba oigani haiba thajaba thamduna forensic examination tawnabagi dama thabak lokat paukri haina phongdukli amaromda NIA gi maikedi gi thokpa statement amagi matung ina ngarang leba asigi oina Tamil Nadu amadi Mizoram da leyu tuan mafam taragum da thibu humbi gi thabuk sa thakri haina phongdorakli U factory thugaikri Sursampur district ki ti khajang village amadi singat PS na konba mafam singda Sursampur district police amadi CRPF ki apunwa team yauna local women CSO singa kusam na duna mafam adugi yusungpham factory thugaikri Police ki report ki matung ina apunba combined team aduna sarakna DIC liquor liter lising ani romangan tagankri loina yusungpham adudagi metal fort taragamapan apikpa drum kungamari amadi tuan mapolam singsu fokat kriari khulai paiduna khulnga khibasing adu mareibak nung sirubagi ni laisema sanajawa kumjai lisingani ga kunga humdagi me ahunga mari leinana khulai laktuna iramdam kannaba lanthengna rubu khulnga kosingi mara laiti mareibak nung sibagi damakta laukiba thaudangni haujikti mareibak nung siruba sin mara leiba amagum ohele haina hanagi rajya sabha gi MP ningthau laisema sanajawan phongdokri wafam asi yankai ke tere suba Patriots Day ki organizing committee amadi lamyanba publication trust ani na sinduna ngarang palace compound leiba lamyanba sanglena pangthokiba yankai ke tere suba Patriots Day ki thoram na phudokibani thoram asi ki athoiba mithunglen oina saruk yaraduna laisema sanajawan hai khulnga kliba isai naw sing phaba madi lekhidaba yawba sing adu maranai gi mawongda laknabi gi mawng amuri iramdam asi kandabi yadi haiduna tholakuna lanthengna khibasing adu mareibak nungsibasgini amanongmai phawbu kapa hitabi isa inaw kayana lamdamasi kannaba laukiba thawdang adu makhoigi marangna thi mareibak ningba nungsibadagi laukiba thawdang aduna mara leiba magi mawongda lakpa si lebuk thibani sibaki dana khulngakpa singna laukiba thawdang aduna takpadi thawna leiraba ipai pusing aseng I adu haujiki mirol singdasu sieli habi hai Thauram asigi akhanaba mithung oina saruk yakiba UNLF ki hanagi chairman RK Sanayai mada paumi singna hangbo wahangda makna pakum piradun hai leiba amagi hana leijaramba territorial sovereignty onthok onsin tawbusumdi Manipur India gi manungda leijarakpa leiba amanati kumja ingnisinga mag samapan ga nifuga mapanda India ra tinkibani Maramasina Manipur Laibaki territorial sovereignty asi India na ngakpam tokti masida khudong saba sadaba lairamba yaidubu India gi national interest ta Manipur gi lam asi mangba tarabadi iraisa singna kupna khana phamthui yomlo nariba awa laibaka afapa mari thamna bo khona badi akai beleti dubu lampiraga mari thamna bo khona badi asumba khongthang oiroi haikenasu pawsta makhatari Laibak sigi setmilon fagat hangani hairiba micro, small and medium enterprises sing Manipur dari yanglen saru tekpagumlei Prime Minister Narendra Modi na kumza inglisingani ga nifuga tareta Viksit Bharat ki miyang thamlakpaga loinana laibak sigi setmilon fagat hanbada micro, small and medium enterprises sing na asubu thawdang lawgadabani hairaklabasu masigi makhara tuan ma sinpham paiduna sentok lambi oijariba Manipur gi entrepreneurs sing gi mawongda package drinking water sem sariba miyoi singdi yanglen saru tekpaga pangkhaknari hari COVID-19 pandemic na akan masai thingpi ruraba matung khara phagalakpada Manipur Pollution Control Board ki Manipur Plastic Policy 2022 gi makhada single use plastic
water bottle 500 750 ml thingwi ki thabak lakhalakpadagi thabak lepture housing na package drinking water ki entrepreneurs singi phibam khajik tang safarak masida sangliba raw materials guwahati dagi imphal yorakpana numit kunga mapani mu sanglakpana tha amada numit tara dagi tara ka manga phawba thabak lepa yauri thaba asi tuana leblakpana entrepreneurs singi makhada sinmi oiribi singi khusuman pibang laktri electric bill phawba sengdokpa ngamdaba yauri sinpham masina sinmilon fagat hanbana mating panglamlabasu water plan amada thabak suba sinmi singi manungdagi sada kun hena tokhiba yauramli water plan thabak suriba singna direct employee ne duga indirect employee singna masigi distributor amasum agent singni पुथोक्त्रबनिना मसिगी डिमांड मायुनब सप्लाई तब गमलक्तब यावरि फिबा मसिना MSME गी मखादा अनोबा स्टार्टअप क्यागी मंगलान मंगलबसु नॉन परफॉर्मिंग एसेट NPA ओइदुन तोकप यावरि खुदोंसादबसिगी मतक्ता इलीगल टैक्स लौनब होनरकबसु मयोनरि लानसिन मरम ओइरदुन मणिपुर गी इन्फ्लेक्शन अमसुम अनएम्प्लॉयमेंट की सांगसु अतिया पाकना वखलंगलिङैदा मणिपुर सुनब पुलिसी पैकेज अमा लेगाना सेमदुना प्रिंसिपल moratorium soft loan amadi NPA tatkraba startup kya hingat hanabagi mathau tari matam kharagi mamangdadi package drinking water plant salai gi hairabadi Bureau of Indian Standard BIS ki license loraga machine pidiba IS 14543 gi guideline makhada safety hygiene madi quality ngakpaga loinana Food Safety and Standard Authority of India phasai gi kanglot tunginduna hangnaramani Amaromda BIS की गाइडलाइन से तंगाई फदब ओइद्री हाइनरकपदगी रिवर्स osmosis filter machine क्या लेदुना पैकेज ड्रिंकिंग वाटर की यूनिट सिंग मफम क्या हांगदोकपसि यावरि matang sidari thausilasi makhara pothurakli safety hygiene oibramasu thaba asibu salari basingna quality maintain matau kramna tawribi haibisisu hangbu yaba wahang oirakli hanisu pawak sita makhata na report tawri